Ngasigi oiba tongan-tonganba peas karagi posting collection tobagi manungda AT gi Luchingpurel korongan makuman na phongdokpagi matungina tengaloi singda aina haijaningbadi apunba sagatpa ngamlamdraba maitaisi Eikhoina wana sagalakki aduna AT gi mingchathigada maitai gi mingchathigada thabak kaidaunungda tawgumsi handakisina para oisi semdoksi hairi amade video asibu mieng tabidi punamakpu taramna okjabaga loinana ikaikhumnabu uchari aina mitai gi apunba lingjan manaba ama sagatnaba honarakpada migi makhong kolasu mina aibu minai dauna nganglasu aibu phakrasu aina ireibak ipuruk kannaba oidaba kaya nganglasu aigi punchidi nakhoi mayamgi kathokhrabani maning hangadabasu natte nakhoidi migi makhong kolakanu mina ngangalakanu ngaknolakanu oidaba nganglakanu afaba lingjan manaba mating leiba mitai ohelau haiba wafam sing phongdokli makatana longjam khaba bu any party Ntraga lukki silnaw singna konchinduna Changjafam Pibiganu Eikhoida Sinnabiyu mahakna taromliba thabaksina Eikhoi punamakki maikho lamle makpu logi matung ina chairak phanganchi haiba wafam phongdokpaga loinana mara laibasing phapada chenaramba lekai gi mera paibi secretary yauri AT gi su yauramba sing phare Eikhoina su phanayam sinnakre AT haidusu lekai adugi ngaktani ama waliba adusu kanna thiri sida communal lomda pusinbadi laliko handaki lan manungda kokta da bomb blast ta pharidu maitai pangalni adu Eikhoi maitaina nongmata communal lomda pudabani maral gi matung ina chairak phangjasanuna AT na maral laibasing phanaba police tasu full cooperation pidi pikini sida walusinchi hairi maka satharakpada session adul kade phumjilambagi picture image kara viral chaliba adu Manipur police control room gi matung ina misinformation aranba pauni hairi maduda uriba image sing adu Tijuana Mexico gi thawdo amagini hairi lana session kadir gini haina sandokli makatana sigumba aranba paw lebak miyamna thajabiganu masong legal action lokhalagani haiba Manipur police control room na kangalagli maka satharakpada nungthil paw se gi chipong ama oiriba kangla pawdigi lokhotcharaga thamjagi project sing paikhatnaba center na lupa crore songa gi sampham pirakadauri state asida president ru laikhraba matung state asigi chokot tharangi thabak sing paikhatbaga mari leinana special assistant to states for capital investment 2025-26 ki makada finance ministry na ahenba lupa crore songa gi sampham pinaba tharang tawkre hadi paw asina makhata na hairibana haukiba 2023 gi me ahum dagi state asida tholakhiba kanglukki irang asina maram oiraga government ki makaidagi kamarsari gi talaf pension yauna atai liability sing pithokna bahona bada awaba kaya mayoknari senba chahi 2024-25 ki oina tax revenue asai mamangi senba chahi ga yengbada lupa crore lising amaga changwa yankhai ge mari mangle adubu mamangi senba chahi gi oina di tax revenue loss asai lupa crore lising amaga changwa kunga nipan oikhi adumoinamak state asida kanglukki irang thokstringai gi mamangdadi senba chahi 2022-23 gi oina revenue collection asai lupa crore lising amaga samapan marfu gomdoi oikhi adubu irang thokraba matungdadi revenue collection amata ngamdabana state asigi development activities sing yauna security ga mari leinaba activity amata state asina pakhat pangamdre revenue collection ningthina ngamdaba asina state asigi law and order yauna relief ki thabak tharam singda state asina ningthina yengsidba ngamdre hairiba head sing asigi makada ministry of health affairs na reimbursement tawgadaba lupa crore sahum gi sanfam amasu housing phawba pidana leiri local bodies sing gi oina 2021-22 gi oina taraga manga suba finance commission gi makada pigedaba fundsing hauzik phawba pithoktana leiri state asigi sel chomgi awabagi phibam kaya mayoknari ba asi yenglaga special assistance for revenue loss and economic recovery ki makada finance ministry na lupa crore songa pirakre panbayabadi chief minister and biren lengai matamda state asida revenue collection toba ngamdaba asina maram oiraga center dagi special case da lupa crore lising anegi ground ki sanpham ama pinaba yamna kanna taknaram khibani hairi maka satarakpada nungthil pawse ki chipong ama oiriba kangleipa ki mairadagi lakhotchadaga thamjage sep nambul turel art thokta bahaibadu oire maino thongge sarukta sangna mot akai kaya paisinduna leire hari Manipur gi konung oiriba Imphal sar mayai fawduna cheliba nambul turel ase Manipur lengakna kanba ngamdabagi phibamda leire lengakna sep nambul turel gi thabak paikhatli bahairiba ase mamingtagi oire hauzik kangkhong chaibaga chap manare pawsi asina nambul turel gi hauzik oiriba phibam koina chatuna yengsuluba matamda andak thokkiba ising ichau aduna sentharakpa phatta haudi plastic amadi atai polam kayana hauzik nambul turel gi mafam kayada paisinduna yenghaidraba phibam amada leiramba thengnarakhi khwaidagi hena yenghaidriba phibam ama oiribadi nambul turel
turel marilgi sagolban mainothongdagi maning thangba saruksing asina oiri mainothongda hojik patta haudi kaya paisinduna turel khunung asi pungphun phunjinduna leire mainothonggi maning thangba turelgi maril ayambada patta haudi sing asina pungphun phunjinduna leire masina turel asigi isingi saruk pumtharakpa namthiba manamnalakpa amadi kangna chingba kaya puanduna isingdagi thorakpa laina kaya sandoruknabagi maram oire maram aduna atupa matamda nambul turel khunungi amot akai sing ase sengdoktaba tarabadi turel asigi isingdagi laina kaya sandorokba yabagi achoba maram oir kadawri hairi makhatana manipur tugaina bo honariba masak khanglabasu karigidamakta maithiba piba ngamdribano haibagi wahang lagle hairi Manipur gi apunbigi saktam tugaina bo honabada natana Manipur da leiriba yellow furup singi marakta amaga nungsinadana ba thabak chattari haiba ase Manipur da leiriba miyamgi luchingmani haiba singna masak munna khangle haina miyam tinba mifam kayada wangangbada ichang thongna phongdokba lebak miyam adumak tawa phangle aduga Manipur tugaina ba siliba ase bara lengangna mapung oina chattari bara lengangna Manipur da leiriba yellow furup kanglup singi marakta amaga nungsinadana ba hu kamchenbagi thabak chathaduna lagli haiba sisu phongna adumak haiba wafam ama oire asumna bara lengangna Manipur da yengleba miyeng ase karama miyeng no haibagi matangda mayek sengna phongdoktuna miyam tinba mafamda phongdorok baiba se khwaidigi lebak phabani haina khale adubu lagli bofamdi hauzik phawbada Manipur tugaina ba honariba apongbo yengnaba masak khangna karigidamakta makhoibu maithiba piba ngamdri bano haibasini yengnaba maithiba piduna Manipur kangi haiba tarabadi Manipur da leiriba masing yamlaba lupsing asi amatta oina ponchitnuna apunbagi pangal sakatpa mathau tai adubu hauzik Manipur da leiriba maraibak ningbada yumpham oiduna sengkiba lupsing di amatta oina ponchinba ngamdaduna leiri lupsing asigi luchingba oiriba singi marakta su ponchinba yadaduna amaga yengthinaba manma maungda miyamna pamdaba thabak thawong chatharakpasu adumak uba phangli maduna Manipur tugainaba apongba masak khangle makhoina Manipur tugainaba khujin tharang kaya marum chattari haina wangang bakaktang oiraga yeknaba oiriba adubu maithiba pinaba honaba ngamdaba haibase khwaidagi lebak thibani maduna ekoi masel kayam kuina punchinba yadana khaibung taduna leigadoribano madu oirabadi Manipur tugaiba pamliba singna irai laina Manipur tugaigi kani haibase kangpham toi maduna Manipur kannaba yeknaba maithiba pisi haiba tarabadi ekoi masel amatta oina punchinduna apunbagi thawna pangal sagatpa asi khaktana oigani maduna tana miyam tinba function kayada wangangbada maraibak nungsiba saduna wangangba khaktanadi Manipur kanba ngamloi haibase maraibak ningbani luchingmani haina leiriba singna kangpham toi amaromda hauzik Manipur gi miyamgi mihut oiriba MLA singsu makhoi masal amatta oina Manipur kananaba lawpham thokpa thodang adu lawba ngamdana leiri ngasi phawbada MLA singna Delhi gi luchingba sing unaduna makhong thinduna ichang thongna Manipur da thokliba lalasi karigidamakta hauzik phawba lusinaduna thamliba karigino bara lengangna Manipur da yengleba miyeng asi hangmali achumba miyeng yengu haiduna ichang thongna haiba ngamba MLA ama phawba yaudri asumna miyamgi mihut oiriba MLA singi achauba asoiba sing asi Manipur miyamna manung hutna khanglabas makhoina asum frida thadoktuna thamliba asi karigino haiba wangama lagli asoiba khanglabadi chumtoknaba honagadabani maduna ekhoigi miyamgi mihut oiriba MLA sing asina maraibak Manipur kananaba lokpham tokpa thodang adu lawba ngamdre miyambu karisu leitana khongyagi ufulgum tumit kangum khalle haibase khangna lebak miyamna makhoigi asoiba sing asi chumtoknaba lokpham tokpa thodang adu lawdriba asisu lebak miyamgi khwaidigi asoiba aranba mani maduna ekhoina lebak miyamgi asoiba aranba sing asi hana chumtokse ekhoi masel chawba tanaduna luchingba singni haiduna leiriba sing asi amaga tinnaba yadana leiriba makhai imalebak Manipur kanba ngamgadaba mante aduna barat lengangna Manipur tugainaba phongna hodnabada natana kanglu masel nungsinadana basu lepa leitana chattari haibasi ekhoi gi luchingba singni haina leiriba singna miyamda phongna ngangbadi tare aduga makhoi masel amato oina punchinduna maraibak Manipur kananaba lawpham tokpa thodang adudi lawba ngamdre maduna ekhoi gi luchingba singna wajaw ngangba tokpiro ngangthokkiba wa adu thabakta onthokduna ekhoi masal amatta oina punchinduna Manipur kananaba thodang adu punna lawminanaba wasak lawmina pamtoi maduna trabadi imalebak Manipur kanba ngamloi haibasi khangba tai haire